Tha asigi taretagi kuki khutlai paiba shingna Churachandpur district ki Lailoiphai Dongyang Leishan lomdagi Sugnu amadi Tangjeng Khunjao da bom Yaona Nongmei kaya ngarang numidang athengba phaoba kapsilaktuna Chathakhre aduda state force amadi khun ngakpa shingna khut hannaduna akanba maongda khut thoknakhraba Matung Ngasi Sugnu gi akoibada combined security force singna combing operation Chathakhre presta phangba paumagi matung ina combing operation adu ngasi ayuk pung 13:38 rom tabaduaida Kapsilakhraba district ki SP na lujingba 38 suba Assam rifles amadi Sugnu da leiba BSF ki apunba team amana Chathakhibane operation aduda Sugnu gi akoibada leiba laikai singi yum da changduna thiba kumbagi thabak chathakhi ngasi nungthil pung ahum phaoba chathakhiba operation aduda kuchukulai amadi mifami pundi yaukidi hairi maragasida kuki khutlai paiba singna Sugnu da bom amadi nongmai kapsilaktuna attack chatharakkhiba sigi matangda Sugnu apunba mairapaibi gi secretary ahaibam chantoi sanana hai ngasi combing operation Chathakhre matungda Sugnu maikeida kari oirakadagi haibagi akiba mi paiba kaya maike somgi miyamda poknare kuki khutlai paiba signa Sugnu da makata na nongmai kapsilaktuna attack Chatharakpada starama di central force na khut handraba de madugi afaphadagi tekchak pumnama Kapsilakhraba district ki SP na pugadabani haina mahana makata ki Hoigi marak sida yamna sathiba kari haigdoino ha khangdaba tawfam khangdaba marakta praja se thammakanda state na hoji phau lofam thokpa action amatta lokhatana praja da sum tainaba haibase masi akoi tasengna khangfam khangdaba awaba mo oire